ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯇꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗ ꯊꯥꯖꯔꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯊꯦꯠꯂꯝꯕ ꯄꯣꯁꯇꯔ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗ "If you believe you can coexist with Meitei, you are a very special kind of stupid" ꯍꯥꯏꯅ ꯊꯥꯕ ꯄꯣꯁꯇꯔ ꯑꯅꯤ ꯊꯦꯠꯂꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯄꯣꯁꯇꯔ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯇꯨꯏꯕꯣꯡ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯦꯔꯤꯌꯦꯠ ꯃꯌꯥꯗ ꯑꯃꯒ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯇꯨꯏꯕꯣꯡ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯇ ꯊꯦꯠꯂꯝꯈꯤꯕꯅꯤ꯫ ꯄꯣꯁꯇꯔ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯧꯊꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯁꯇꯔ ꯑꯗꯨ ꯀꯔꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯊꯦꯠꯂꯝꯕꯅꯣ ꯍꯥꯏꯕꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯂꯩꯇ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯦ ꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯐꯥꯕ ꯄꯨꯟꯕ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ FIR-ꯅꯆꯤꯡꯕ ꯑꯃꯠꯇ ꯂꯧꯈꯠꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ 10 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯣꯏꯔꯣꯏꯗꯧꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 14ꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅ꯭ꯌꯨ ꯁꯝꯇꯥꯜꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯕ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 62 ꯃꯌꯥꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯤꯕ PDOꯒꯤ ꯀꯦꯗꯔ 10 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯆꯥꯎꯊꯣꯔꯛꯄ ꯌꯥꯅ ꯂꯩꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯄ꯭ꯔꯣ-ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯨꯚꯃꯦꯟꯠꯒꯤ ꯏꯍꯧ ꯆꯪꯁꯤꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠ ꯏꯟ ꯑꯦꯛꯖꯥꯏꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯍꯠ ꯑꯗꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯒꯗꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯀꯦꯗꯔ 10 ꯑꯗꯨ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯥꯔꯝ ꯋꯤꯡ ꯑꯣꯏꯔꯤꯕ ꯄꯤꯄꯜ ꯗꯤꯐꯦꯟꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯀꯥꯡꯕꯨꯁꯤꯡꯅꯤ꯫ ꯕꯣꯔꯗꯔꯒꯤ ꯆꯌꯦꯠꯅꯕ ꯂꯩꯔꯤꯉꯩꯗ ꯏꯟꯗꯤꯌꯥꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯂꯤꯕ 5ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯤꯔꯨꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕ NH-202 ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯌꯦꯠ-ꯑꯄꯟ ꯄꯤꯗꯅꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ꯫ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯌꯦꯠ-ꯑꯄꯟ ꯄꯤꯔꯣꯏꯗꯕꯅꯤ꯫ ꯃꯁꯤꯗ ꯑꯌꯦꯠ-ꯑꯄꯟ ꯄꯤꯔꯤꯕꯁꯤꯡ ꯑꯗꯨ ꯏꯀꯥꯏ ꯈꯪꯗꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯑꯌꯦꯠ-ꯑꯄꯟ ꯄꯤꯔꯤꯕꯁꯤꯡ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯗꯥꯏꯇ꯭ꯌ ꯄꯨꯝꯕ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯊꯥꯔꯒ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕꯗ ꯗꯥꯏꯇ꯭ꯌ ꯌꯥꯎꯗꯕꯒꯦ ꯇꯥꯛꯄꯅꯤ꯫ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯊꯥꯔꯒ ꯆꯠꯄ ꯑꯊꯤꯡꯕ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯊꯥꯔꯒ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕꯗ ꯗꯥꯏꯇ꯭ꯌ ꯌꯥꯎꯗꯕꯒꯦ ꯇꯥꯛꯄꯅꯤ꯫ ꯆꯤꯟꯗꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯔꯒ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯑꯣꯟꯅ-ꯇꯩꯅꯅ ꯇꯧꯔꯒ ꯂꯩꯕ ꯑꯁꯤ ꯎꯕꯗ ꯈꯥꯡꯕ ꯋꯥꯏ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯑꯦꯟꯇꯤ-ꯇꯦꯔꯣꯔꯤꯖꯝ ꯗꯦꯗ ꯁꯔꯨꯛ ꯌꯥꯈꯤꯕꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯏ ꯆꯍꯤ 8 ꯄꯥꯜꯂꯛꯈꯤꯕ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯃꯈꯥꯗ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ NDA ꯒꯚꯔꯟꯃꯦꯟꯠꯅ ꯆꯂꯥꯏꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯆꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤ ꯑꯁꯤ ꯈꯦꯟꯅꯕ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ꯫ KYKLꯒꯤ ꯌꯥꯑꯣꯜ ꯂꯥꯟꯃꯤ ꯄꯥꯊꯧ ꯄ꯭ꯔꯥꯏꯚꯦꯠ ꯃꯣꯏꯔꯥꯡꯊꯦꯝ ꯅꯅꯥꯎꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯂꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯩ ꯌꯥꯑꯣꯜ ꯀꯟꯅꯂꯨꯞ KYKLꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯑꯣꯜ ꯂꯥꯟꯃꯤ MYLꯒꯤ ꯄꯥꯊꯧ ꯄ꯭ꯔꯥꯏꯚꯦꯠ ꯃꯣꯏꯔꯥꯡꯊꯦꯝ ꯅꯅꯥꯎ ꯑꯦꯂꯦꯛꯁ ꯉꯝꯕ 35 ꯍꯧꯈꯤꯕ ꯃꯦ ꯊꯥꯒꯤ ꯆꯩꯆꯠ 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 11 ꯃꯨꯛ ꯇꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯪꯂꯩ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯌꯦꯛꯅꯕ ꯃꯌꯥꯡ ꯂꯥꯟꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯐꯣꯔꯁ KNFB-ꯒꯤ ꯑꯄꯨꯟꯕ ꯇꯦꯡꯒꯣꯜꯒ ꯀꯪꯂꯩ ꯌꯥꯑꯣꯜꯂꯨꯞꯁꯤꯡꯒꯤ ꯇꯦꯡꯒꯣꯜꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝꯒꯤ ꯐ꯭ꯔꯟꯠ ꯂꯥꯏꯟ ꯑꯃꯗ ꯃꯊꯧ ꯇꯧꯔꯤꯉꯩꯗ ꯌꯦꯛꯅꯕꯅ ꯀꯥꯞꯂꯛꯄ ꯁ꯭ꯅꯥꯏꯄꯔꯅ ꯄꯥꯟꯕꯗꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ KYKLꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟꯗ ꯔꯤꯁꯔꯆꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧ ꯄꯨꯔꯤꯕ ꯌꯥꯏꯐꯕꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯄꯥꯊꯧ ꯄ꯭ꯔꯥꯏꯚꯦꯠ ꯃꯣꯏꯔꯥꯡꯊꯦꯝ ꯅꯅꯥꯎ ꯑꯦꯂꯦꯛꯁ ꯉꯝꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯏꯕꯣꯡꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯏꯔꯥꯡꯊꯦꯝ ꯃꯅꯤ ꯑꯃꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯂꯣꯏꯗꯥꯡ ꯑꯅꯤꯒꯤ ꯃꯆꯥ 5ꯒꯤ ꯃꯅꯨꯡꯗ ꯏꯀꯣꯟ ꯀꯣꯟꯅ ꯐꯪꯖꯈꯤꯕ ꯃꯄꯥꯔꯤꯅꯤ꯫ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯌꯦꯜꯂꯧꯃꯤ ꯃꯤꯇꯩꯁꯤꯡꯕꯨ ꯃꯨꯠꯊꯠꯅꯕ ꯆꯠꯊꯔꯛꯈꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯁꯨ ꯑꯃꯅꯤ꯫ ꯇꯝꯊꯤꯔꯕ ꯃꯪꯗ ꯐꯥꯎꯕ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯪꯈꯤꯗꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯂꯣꯏꯅꯕꯤ ꯈꯣꯡꯖꯥꯏ ꯅꯤꯡꯉꯣꯜ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡꯒ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯈꯥꯏꯗꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯣꯛꯄ ꯑꯃꯗꯤ ꯆꯥꯎꯔꯛꯄ ꯑꯣꯏꯕꯅ ꯀꯔꯤꯒꯤꯗꯃꯛꯇ ꯌꯦꯜꯂꯧꯃꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯅꯣ? ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯀꯔꯤꯒꯤ ꯃꯩꯇꯩꯁꯤꯡꯅ ꯃꯔꯝꯗꯝꯗ ꯁꯩꯗꯥꯡꯕ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯊꯤꯕꯗ ꯂꯨꯅ ꯊꯣꯛꯈꯤꯗꯦ꯫ ꯂꯥꯟ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯅꯤ꯫ ꯃꯁꯤ ꯏꯟꯗꯤꯌꯥꯅ ꯃꯩꯇꯩꯁꯤꯡꯕꯨ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛ ꯃꯩꯇꯩꯁꯤꯡꯒꯤ ꯃꯇꯤꯡ ꯊꯨꯗꯦꯛꯅꯕ ꯇꯧꯕ ꯂꯥꯟꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈꯤ꯫ ꯂꯣꯏꯅꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯆꯍꯤ ꯀꯌꯥ ꯅꯤꯡꯈ
tamna mipal tangdana amadi chaukhotna panjarakpa kanglei ifurufna ngasi iramdamda saidangduna refugee oina hingbagi thak yaurakliba sigi maramdi India gi loilam oirubagi mahinani ifurupu khudongthiba sidagi kanduna ikhoigi tunggi charol surol singi marai bakta ngasigi asigumba khudongthiba thaudo asi amu hanna thohandanabagi amata ngairaba lambidi loilam lengaki yothing asi thadat pakhaktani haibasi khanglakhi masigi mathakta India na Meitei singbu muthanaba honabada tawriba miyoiba khunai gi chaukhotpa human civilization ga yamaunaba tamthiraba amadi tuko chaningai oiraba thawong asibu makhai phangna yaningdaba phawki pumnama asina maram oiduna pathau ngamba isagi furufki ikai khumnaba amadi napal adu ngangnabagi damak India gi mayokta hauriba kangleipa ki mangkhaba ningtamba amu hanjinnabagi yawol ihau asida khongdanaba horakhibani hairi Pathau private nanau LS ngamba haukiba 2024 gi November thada yauraktuna 2025 ki anisuba batch ki training fangki yawol lanmi ama oibada tangai fadana changba mahai masing amadi thaksi khasina chingbasing basic military training tamsilaba matung chai asigi March ta haurakpadagi hauna pung faba miyam gi yawol lanmi MYL ama oina yawol gi thaugai pangba hauki pathau ngamba Meitei gi nat amadi saktam bu yokhatuna thamlaba honabada achoba thaudang loriba imung amadagi horakhiba culture tawraba miyoi amani mahak mapuning chetpa ingtappa thaksi khasi fajaba haibe inba akhang kanba apen pendaba kaya wakat kandaba amadi thauna laiba yawolanmi amani mahakna sumnagi tha taruk muki yamna telaba matam asida mamal naidaba yawologi thaugai kaya panglamki mahaki imaleba ki damak kathokpa ngamba thauna lingjel asina kanglei yawol singna kanglei imagi khongda thangliba loilam lenga ki yoling thadatnabagi lanthengda nahongnana thaunagi inot hablagani hairi cherol asina hai pathau asina leikidraba si kanglei yawol ihogi maru oina KYKL gidi mengkhatpa waragadaba awatpa ama oiragani leikidraba thoba pathau asigi mafamda KYKL gi luploi pumna makna yawolgi ikai khumnaba uchari loinana mahakna leikidaba asina maram oiduna awaba chaitheng nanglaba imung manung amadi marup mapija singi awabada KYKL su saruk yazari hairi haukiba hingnongyai kokomina kaukiba general strike na manipura khuntak lansibaga pangkhak oiri haukiba hingnongyai kokomina kaukiba pung nifunipan gi general strike na manipura khuntak lansibaga pangkhak oiri chathariba pung nifunipan gi general strike asigi manungda manipur gi chief secretary security advisor amadi DGP resign tawgadabani haina demand tawri general strike asina lambida mi chatpagi chang hanthakre khoiraman kaithel kanakhide passenger gari sing chenakhide mafam kayada general strike asibu sogot pasing thorak tuna lambi thingki ngarang kokomina chatminaba tongan baluf ki luchingba sing yauna lampel pata leiba lup asigi office ta pawgi mifam amada kokomi gi convener kuraija mathau bana haukiba tangkunda Shirili festival gi pawlo bachatpa pawmi singna tongba MST gi bus chathariba manipur haiba wai adu muthalu natraga chatpa yaroi haina gwaltabi gi check post mathau tawba ma regiment ki personal singna chatharakiba thawong adu akanba mongda condemn chawi thawong aduna manipur gi miyam adu gi matik penadre oirakliba fibam masiga mari leinana kokomi gi executive committee gi mifam ama pangthoktuna tongan ba waref khara lauki waref sing adu gi manungda haukiba nongyai degi manipur pumba pung nifunipan gi general strike lauthokpa haiba wafam yawi adumak pu Siroi Lily festival gi damakta chatpa amadi essential service ka mari leinabadadi general strike asina council loi kokomina loriba warep sing asi pung nifunipan gi manungda thabak to onthok trabadi puna khongjang changsin naba miyamna sem saraga leibiu makha taba kari khongjang changsin gadagi haibadu kokomina miyam da lauthorakani loinana manipur dagi president rule lauthokadabani haibasi miyam gi apamba kholau oina laumina si haina athaubana makha tana phongdoki amaromda Thoubal district su kokomina kaukiba general strike adubu mapung fana sogaladuna passenger gari sing chena khide school college sing kana khide kaithel sing sinthalem naki nakal amaromda gwaltabida mathau tawba ma regiment ki personal sing na pawmi sing da tongba gari manipur thaba namduna muthanabagi chatharakiba thawong adubu yaningdaba phongdoktuna hianglam wawagai gi school gi maheroi sing na ngarang hianglam lai pangan badagi hianglam wawagai bazar lamkai fawba yamlaba maheroi sing na saruk yakhi